Mayo kaya ipon si pikam na kraba madi kaya mana lanjin han kraba status ki sahi ani hela birang si loishin ab lainga ki mai ke dige kong thang kaya lep na paikali haina governor Ajay Kumar Bhala na phone dokhrei Palace compound le by MSFDS ke auto tariyam da Manipur lainga na sindrak pang thok ba Kargil Diwas ki thoram da wapam si phone dokhe bani thoram da governor Bhala na haukiba tha khara sida Manipur police amni central force singa punna kusan da singa mani tampak mafam kaya dige khulai sing lep palitna pakatna mausa ki punsirol da tabna hanjilaki Manipur police na anti extortion cell hang doktana logi wang mada senkhai sathaba sing thing ki thaba paikali khongthang asi saruka moina sing amadi tampak mahum kya da seng point sing hang doktana national highway sing da pot pusila pa gari sing da yera pan taitna sato ka sin tawhali haiki ilang asin namar marga relief camp sing da sing famlori ba sing da paikali ba scheme sing makhada kodong saba phangali haiba wafam governor na thamladuna Manipur da apun saktam agat minaduna lamdam asi ba mahong sagi punsiro da hanjina ba mata oina le minasi haina phongtokhi Kargil Diwas kamari leina wafam thamladuna governor na national aggression na di terrorism ki mayok talibak asina sauna mai pakhi ba lanfam asina apun magi sakta ba madi leibak nung sipiki thil hena pohale masing bathakta lanfam aduda thawaina pontha pikra leibak asu lanmi singing han na ba thaunabu ninghan nataba thaunabu matam pumada ningsing dona lehoragani haiba wafam suthamki tharam aduda Manipur ki DGP Rajib Singh yauna paramilitary force sing makok thom official MLS sing amad lainga ki makok thom official sing saruk yakhi Let's honor their legacy by securing peace, extending welfare, empowering communities, and building a Manipur that stands tall, inclusive, and proud. Lastly, I pay homage and salute the sacrifices made by our valiant security forces and brave hearts while fighting for our country. Let's all join hands to regain peace, harmony, and brotherhood in our state. I reaffirm our strong commitment to safeguard sovereignty, territorial integrity, and the safety of citizens.